executive member oiriba akoi gi satra mahiroi asibu pambai hairiba UNLF ki maalusing gi makhada pharakanda phajinduna thammiba asibu thubu matamda thadorokta taragadi masida makhal makhagi khongjin changchilakpa yai Hauzik thokliba irang asida Manipur ngaknaba thorakliba luf khuding amadi village volunteers singna thoraktuna imalewak ngakliba sida mama singna su soktaba naidina makhoi gi damak lebli adubo makhoi sing asina tawning bata tawraklabadi mama oibi singna yaba ngamloi haina all Manipur kanba imaluf amkil gi president 𝗣𝗛𝗓𝗓 phongdokre ngasi lamfelda leiba all Manipur women social reformation and development samas nupi samas gi office ta pangthokiba paugi mifam amada wafum asi phongdokladuna nganbina hai Mahairoi Luf amagi President Oriba 𝗣𝗛𝗓𝗓𝗓𝗓 MU dagi thorakpada pambaina luchingba UNLF ki team amana mahapu faduna pukiba asi yaningde leibaki asuk luraba fibam asida asumna faba punbagi thavak asi to u loinana Manipur gi fibamna asuk luraba matam asida India lengakna hanna yengbidaduna aikhoi amatta oina lanthengnariba chairak asida kidnap tawriba asi lengaki asoibani Mi amabu fongna afa apun tawbada lengakna karigi tumina yengduna leiribano loinena pambaina luchingba UNLF ki teamna imalewak ngaknabagi thabak thoram kaya torakpa asidi mama singna su support tawi adubu mi faba punbagi thabak chatharakliba asidi yaba ngamloi amadi ngasi paliba lengak asina michang mikhai naiba manba miteng yengliba asi thadokadabani fazen kraba hari deva atuba matamda tekta kaiduna mama singda lengakna sinagadabani atuba matamda mama singda sinadrabadi mama singna khongjang kaya changsing lakani haike India Sarkarna hanna yengbidaba dongna na yanna raga chinaro haibagi pota thadokna leiringai tanja sida aikoi amatta oina punsinabagi tanja loduna lanthingnari thawaina pon thapinari matam sida asigumba kidnap tawbagi mi phadok phajin tawbagi thabak thawong chatharapa ase Manipur Sarkar gi asonbani amasung Manipur Sarkar gi ayaba pibra haibagi chingnabadu lei haiba wapamdu ai ahamada thamjari aduga hauji hairiba kongrai rapam 𝗣𝗛𝗓𝗓𝗓𝗓 mahiroi lup amagi president oiriba amadi lup taruki apunba lup sigi executive member amasung oiriba nipa asimaga isa asiga atopa lup mahiroi lup amagi president amaga meeting MU da yauraga thogla akanda Manipur MU gi Manipur University gi gate gi pharaga puhiba haibasi yamna tawheidaba army gi tawheidaba thabak mayam ama Manipur da leiba ima ibelsing kangu khuding mangna ninda tawringai maraksida asugumba mathong marang khangdaba haiba tare kumba kidnap tawba phaba punba tawba haiba thabak se yamna kaino thamoi changningai oibai amasung wakhan yaudaki thawongni aduga loinana hairiba nipa chhatra ani si phagraba matungda amana atopa mahilup amagi president amana Hayingda thadu amaga hari deva hairiba bahiru amagi president oiriba amadi lup taruki executive member oiriba akoi gi satra mahiroi asibu pambai hairiba UNLF ki maalusing gi makhada pharakanda phajinduna thammiba asibu thubu matamda thadorokta taragadi masida makhal makhagi khongjin changchilakpa yai